Pausi di jumpok iba maru iba pau kharap de taujere. RIMS amadi JNIMS ta ICU bed Ahangba Leitaduna Covid patient Siba Yaore. State asiki khwaidagi asoba layengpham Oire Resident Institute of Medical Sciences RIMS amadi Jawaharlal Nehru Institute of Medical Sciences JNIMS ke Covid care ward Covid-19 na naduna serious oiraba patient singkidamag yamna mathau tariba intensive care unit ICU bed hangdabana maram oiduna chawna khudong chada pamayuknare aire. Sija hospital da laying dunat lakba Covid-19 patient ama RIMS natragana JNIMS refer to view airabasu hospital ani asida leiriba ICU bed hangdabana maram oiduna ICU da thamduna laying bagi khudong chaba phangkidabana Covid patient amasu Siba Yaore. Housing state asida Covid-19 ke oirakli phibam asi lekakna laina lechat asi balakchinaba tungda thorpa yaba aruba phibam chi udaba mapung phana yamna phajaba mawungda management tawdaba amadi ngasi phauba lechat asi ki matang da lumna lawbagi mhota pham hongdok hongjin dana hena thawai yawbana oirakli bani aina maikai kya dagi pendaba wakaching phongdok narakle loina laingak laina lechat asi mapung phana lakchinna bagi damak mathau tariba machak sing bibi dana leiragadi lechat asina maram oiduna miyoisa kaya shiragani aina su miyo kya na pausi asida phongdorakle tribal history leitaba miyoising masing yamna nokmagi lepa leitana Covid-19 positive oibagi sang hengalakli bagi phibam asida laingak na taraina lofam thoktre ngasi oiriba Covid-19 positive oibagi sang asimak makhatana chatharaklabadi chahi asigi loisilakpa December tha phawbadadi Covid-19 positive oibagi missing asi ka hena jamlaktuna asi ana ki masing su hengalaktuna state asi amuka hena awapa phibam amada laklagane hauzik JNIMS ta ICU bed chupnagi taramari amade RIMS ta ICU bed chawrakna taraga mapan mukhak leire maduso hauzik Covid patient sing laying libana maram oiduna hangdre hospital animak asi ICU bed sing hanglaktabana maram oiduna phibam luna leirapa Covid-19 patient kaya matik chaba ICU ki facility phangdaba maram na Siba Yaore Covid-19 ke hauzik oirakli phibam asida lengak na tangai fadana tungda laichat asige oirakkaduruba khudong thibasing asidagi kanbang amhaunaba thenglabaju thengna thorang lokat hoba chungane lengak na tongan pa Covid-19 ke hospital amasu saragani harabasu ngasi fawbada thabuk oina pangthokbasu leitre state asida dedicated Covid-19 ke hospital amba sengkot chagatpagi mathau tare khangna ngasi fawba lengak na thausadana leiba maram na mai kai kya dagi pendabagi wakat kya su phangtok narakle Amromda RIMS amadi JNIMS ki leijari ba ICU bed amade tongan ba facility sing pothok tuna Covid-19 ki patient sing bo yamna kan angam pathak ta laying labasu Covid positive oibagi bising engkalak ba amadi hospital ani asida leiri ba facility sing bo akak nabu oiba maramda pak chungna ara laying ba ngamdabagi phibam amada lakle maramatuna leingak na yamna atuba matamda akhanaba thorang amagi matukinda Covid khaktagi oiba hospital ama saba natragana ana laying bagi tong chaba leiba mafam ama singba mathau tai loina na state asida leiripa private hospital sing na su puksel chau thokpa amaga loina na makhoi da leiripa ICU bed sing aujiki oida mathau darakliba si yengladuna angam ba ICU bed sing lenga ki Covid-19 leng lipo hospital sing dasu mateng pangbagi mathau tai loina da Covid-19 leng lipa private hospital sing da loriba ICU ki charge tangai fadana lairaba miam ke khanthuna handabagi tangai fadabasu leire aina su phongthok narakle lamdam asigi tongan mamafam sida Covid-19 positive oiraktuna aruba phibam amada leiraba miyosing bamatam chana ambulance tharaktuna lokat pidabagi su maikei kya dagi pendabagi wakat kaya phongdok narakle positive oiraba miyosing ki imung manung singna phongdorakpagi matung ina positive oiraba miyoi serious oire airubada hauzik ambulance laitre tharak pangam khiroi airakpa namatam chana hospital da puba ngamkhide adubu anaba miyoi adugi haksang ki phibam ka hena sokchilakpana private hospital ki ambulance oina wairaga hospital da pughi aire asigumba leibak miyamna thengnariba khudong chadabasing asi yenglaga leingakna yamna athuba matamda Covid-19 lanthengna ba thabak thoramsing khongjal jangna paikhatpagi tangai fadaba leire natrabadi laina laichat asigi yamna aruba phibam amada laklagani maramaduna leingakna athuba matamda miyang changbiu aina pausi asida maikai kya dagi phongdok narakle maraga sidasu Eema Keithel Ahangdrasu nan local street vendor maning Tmli Khairamban Keithel Eema Keithel ki Eema ibel sing Keithel phamdragasu nal local singna di maning tamna Khairamban manung ki mi chinba mafam sing da changchinduna achat awok sing da potchai kwaya haduna lambi ki matai da pot jon bagi sang wangkhalakle sangai express na koina chathuna yengchiluba da Khairamban Keithel pauna Keithel ki lambi ki matai da Eema imoinu Keithel ki footpath thangkal Keithel ki footpath sing da nan local singna Keithel da thoraktuna maning tamna potchai yonare Pauna Keithel thangka Keithel haibasimaktabu mi chinbatana tana gari mayam ama khampam oibana asinba mafam ama haibadu oire
mi sin ba kaithel amadi dukan machin chingda nan local singda makhoi porakli ba jona ba poching adu makhada tha khara thamlaga makuta su poching adu pairaga lambi achat awuk singda koya aduna manak nak singdon miyoi kya da poching jolamba thengna rakhe. Department of Municipal Administration, Housing and Urban Development Mahutki Makata Leiri Impal Municipal Corporation nan local khaktada street vendor phambagi ayaba pikhrabra aibasi hangningai oire. Covid-19 laichat sandorakpa thingnana ba chahi asigi March tadagi khoiramban Eema Keithel mari yauna punamak thingduna lakli adubu hojik khoiramban gi dukan sing roster da ahangba yaragasu gali gi dukan sing ahangba yadri amade street vendor phambagi ayaba piba leitre Eema Keithel sing hojik phambagi ayaba piba leitre. Khoiramban Keithel na maning tamna lambi gi matai da pot jon bagi chang hengalak liba asiga iroina na Eema ibel sing chu Keithel da thoraklabati mi jin bagi chang wangkhalakani poche jon ba taraga su Manipur government na guideline amaki makhada SOP ngak no poche jolan na ba thorang lokulak bagi order makti thokpa leitre akhana ba SOP am semlaga madunga no pot jona bagi khana badi leirabane. Impal Municipal Corporation dagi phangba paugi matuk inna khoiramban Eema Keithel sing amadi street vendor sing mahusa gompot jai jolan na bagi matang de department gi official sing da khana ba leitre aina phongdorkhe. Khoirambal Keithel maya nakna leiba waheng pam leikai machin bus parking lambi gi matai da Eema ibel sing street vendor oina mana masing asa athaki pochai sing jole uripok serap court ki mamang lambi gi matai uripok machin awang thangba lambi gi matai nagamapal parengi lambi gi matai sing dasu Eema ibel sing na mana masing asa athaki pochai sing lai da kanna lei sing jon bagi masing chu nong manoma ki masing yamkhalakle. Impal City dagi khajik tang haidorak pada leiri lamblong Keithel New Sekon gi lambi gi matai tribal market ta New Sekon tribal market New Sekon hatta lambi gi matai Old Sekol Keithel kongba Keithel singjamai Keithel kwa Keithel naurem thong lamphel supermarket konong mamang Keithel andro parking khaya thong na chingba potpham sing mausa gumna mana masing potchai jon bagi changchu wangkhalakle. Chahi asigi isau da Assam da sikhi ba chama kungani thoi sure Assam gi isau gi phibam makhata na phagalakli adubo state sida chatliba chahi sida isau ga mari leinana thodok singda sigeba mising chama kun gani thoi yaure aina Assam State Disaster Management Authority ASDMA na phongdokre. US President Masa fana hospital da leiri adubo Mathang pung ni phukanipan aruba oiri report. US President Donald Trump na Covid-19 ki damak magi hospital laying ki damak yamna fana leiri aina ngarang thang jonomita maki medic sing na phongdokre adubo President asigi phibam adu khangba likul amanade mahake maru oiba organ sing gi ingit sing adu waringai oiri lakadur ba pungni phugani pan aruba tangka kam oiningai lei aire. President Donald Trump irai nomitta Walter Reed Military Medical Center daming chan ki badu ki matung physician sin konlina mahake haksang gi phibam gi medical test adu yengre hojik Trump na hen oxygen mathok ta de nungai na leire aikhoina magi cardiac function magi kidney function liver function monitor tore punamak normally aina medical team aduki atopa member chin dolena aike adobo president gi haksang gi phibam adu khangbali khul amana yamna hena waningai oiba wafam ama thamle hauki ba pung kun mari da president gi maru oiba organ sing adu yamna nungnang ningai ne magi layeng gi damak ta mathang pung nipugani pan aruba maru oiba oiningai lei hojik ma pung phana phagalakpa amagi mayek sengba lambi amada aikhoi leitri aina likul aduna aike White House tagi tholokpa pau da president aduna nakna khiba miyoi kya coronavirus positive oire aina makhoina phongdok lakre khwaidagi nobada hanba presidential debate ki dabakta Trump na thorang tobata tengbang pasing ki manungda yaukhiba campaign advisor Christie positive oire haina laukthokre senator ahum loina na Trump ki campaign manager amasung ade senior sing virus adu nabagi masing engalakliba list adu da yaure September 16 Rose Garden the Supreme Court ki ahangba seat ama mention na bagi President Trump na nominee oina Amy Coney Barrett po hakibagi thorum da saru yaki basingi manung da Trump First Lady Melania Trump Conway Tillersley amasung University of Notre Dame President John Jennings yauna yamda bada miyoi tarit coronavirus positive oikre sana bagi pau amada Mumbai na Hyderabad poran kuntraga mari da toikre Chennai Super Kings na Punjab wicket dara da maithiba pikre Indian Premier League ki ngasi sanaki ba match sing da Mumbai Indians na Sunrise Hyderabad poran kontraga mari da thoikre atopa match amada na Chennai Super Kings da Kings 11 Punjab wicket tara da yamna line na maithi ba pikre Mumbai Indians amasung Sunrisers Hyderabad na Sharjah da leiba Sharjah Cricket Stadium da sanaki ba taraga taret chuba match asigi toss Mumbai na ngamduna batting ana tawrakhe Mumbai ki ahanba batting da batsman manga out oiraga run chani supna nipan loba ngamkhe Mumbai ki batting da opener oikiba
Quinton di Kokna Bol Kuntraga Mapanda 6 Amazon for Mari Mari Jairaga Ran Umbuga Taret Loromba Ashina, Quadigi Pajaba Betingi, performance Oike, Mumbai Indians atop opponent Rohit Sharma Natana, atop batsman Sing Changchata Pajaba Ngamki. Ahunsuba batsman Surya Kumar Yadap Naran Kunga Taret, Marisuba batsman Isan Kishan Ran Kuntraga Matoi Amazon, Hardik Pandiana Ran Kunganipal Lorongke, Timasi atopa batsman Kairun Polarcho, Bol Tarago Hum Toy Bayok Nabata 6 Hum Jairaga, out with the Naran Kungamangat Lorongke. Timasi Tarit Suba batsman Oikiba, Trunan Pandiana Chupnagi Bol Marida, 6 Amazon 4 Ani Jairaga, Yamna Atuba Matam the Ran Kul Loraga, out with the Lakiba Asina Tim Asiki, upon the score over Kul Loisin Kibada, batsman Maga out Oiraga, Ran Chani Chupnanipan Yobam Kibane. Hyderabad ki bowling da Chantip Sharma Amazon call na Mumbai ki batsman ani out Tanduna, Quadigi Pajaba Oike, Sunrisers Hyderabad na match asi Mai Pak na Baran Chani Supna, Mapal Lobo ki Matau Dagiba Asigi, Pakum the over Kunchana ki batsman, Taret out Oiraga and Chamba Hundraga Marikak Loki Badege, match asi Mumbai Indians na Ran Kuntraga Marita Mai Pake. Atopabau Amatana, Israel ki Minister Covid-19 positive Oire. Israel ki Environmental Protection Minister Gila Gamlian test over the novel coronavirus positive Oire Aina Minister Masana Thakinamit ki Ahangba Leitaduna the Pongdokre Aya coronavirus test over the positive Oire Tuna Parakani Aina Asatawi Aina Minister na Aike Israel the February Thalo Silapa the Covid-19 Torpa Haukiba Matamdagi Housing Papa the Labak Asida virus Asiki test the positive Oiba Minister Asi Gabriel Marichobane Israel the Covid-19 na bamigi masing no majing numit tapuna lakani ga lising umpuga mari sanipan jangkai taret chokre makoi ki manung da hojik lising umdra chama ko umdra ga nithoi laying duna layi aroi beta content sing asiki maro pau khara asi pau damjari pa Manipur local news YouTube channel amade Facebook page asidagi yengbiri puna makpo thaga chare loina channel asid atom da kana rabadi subscribe like and share da ba kawi gunu puna makpo amuka na thaga chare